Hello Manipur tabiriba singbu ahanba maktada taram nokchari ngasi sirai numitni hakselgi oina lokuchari bangasi gi hiramasi sana khonabada sokpa khu amadi pambo maru lengjumgi tang joint singsigi sokpasi gi layeng gi matangda thamjabani hiramasi gi matangda hujik studio da lengchindana lebire Shija hospital gi orthopedic consultant surgeon oina lebiriba aduga hujik koigi Queen sang matam sang na hariba arthroscopic surgery gi lamsi de ista queen practice tawduna lebiraba Dr. Lousigam Ibobi Dr. na chillaba matam kaithok piduna lengbirak pagi damak thagat chari taram nokchari ngasi gi thoramasi EI live care gi sponsorship makhada sandokchaba thoramni Dr. Manipur sidi sana khonabagi oiba bharat ki chouba khoigi powerhouse ne hainari bani na sana khonabada sokpasi mayam ama sana roising da thengnabiromgani doctor na sum chathabiba layeng sidista aduna hek hokdok chabasidi ate yam changjandringai da mioi bagi hakchang da yauriba joint tang singse masi kamaina masidaisida sokpa sports ki sanaba singsidaisida sokpa gi mawong khara hena commonly doctor na thengnabiba singse kari no tatakpiyo Akoigi Manipur dadi football gumba akoigi contact sports si yamna pamna banina akoigi lower limb habiti khong amasung khu gi ankle doctor weight bearing joint sida sokpasina masing khara heli ankle da su phajana soi aduga khu da su phajana soi adagi throw habiti hunbaga mari leinaba koi cricket kumba harasi natraga koigi ball da hunbugum se tawwa degi karigum kanda cricket di koi tusan matam da tip of the shoulder da yei khraga shoulder joint sokpus yawi maru oina akoigi yamna common oina soiba joint si ankle joint knee joint amasung shoulder joint na ayam boina sokpoi tawi sometimes akoigi fall in the outside hand tu matam da kutsi extension piraga leibak da kanda koi lower end of the humerus akari radius is soga akoigi wrist joint gi intra-articular fracture to bozu khara yawi sina maruina koida sports Manipur da yam pamna football gumba adagi contact sport yam to kangpur da na lower limb yam soi hojikti cricket so India gi te famtana tana Manipur da so labani na aduna throw gi kano lakma tam da shoulder joint ju khara dum soi phone call te yingchige tam hello Somgi Mingle from Takpiu, the doctor, the Wahang Hang. Hello. Tazere. Good morning, sir. Good morning, Takpiu. Sorry, Bisorjit. Morang Mel guiding in Takpiu. Question the Lakpiro, Bisorjit. Sarina Handra, exporting Hanging English, sir. I could be sport person, Namana, Kugumba, Kuzengumba, and the Gi Kuningumba, the Kongi, and the Sin party, and Namana Sokali, sir. Masi akoina anbada sanaram daida dum warming up umba tawsina machine protection oibra aduga akoina kariumba khu replacement tawba matamda kari darkar leibage akoina magi tangadaba sing aduga ani subada akoi sport person sigi maru oiba akoigi tawda yadaba mathau sing haitare adu masu khara doctor na kha takpiram Funny hujiki haibi giba koigi sports sanadringa da warming up to wahina sanabada darkar leiba joint dugi kajiktang koigi condition khara piba adi manak nakpa muscle sing dugi kitang warming up toroga khara kanto adu oraga di protective oiba magi kenoma masagi reflex oina lakchagani adu ma darkar leire aduga karigma warming up to hodana lampu da toksan pase masina sokpagi chance khara ho heli adagi atopa mana knee replacement gi wafam ma haibi khibdu khu sinba natraga hip sinbadi ayambana koina chahi humbu manga gi mangda yaringi sindana bo honai maramdi silliba implant si chahi 15 da anoba revision surgery toroga anoba implant ma hapkadabni na akogi anaba sina natraga patient sina magi young age da yamna naha hoina silagadi chahi 35 khudingi revision surgery la kadabni na koina yarimakai khu sinba natraga hip sinba nataba atai alternative lambi thiraga magi replacement si khara thengtanaba honai masi akoina ayamba koi medical practice masima dum akoina observe tawi phone call umta ga lokho cheke
Hello. Somgi mingle from Takpiro, Wahangbio. Tazere. Taujaraiba I say number for ding the Hawaii Botoba, I know Hungarian Qua. I know Hungarian National Amadi International Gis Narako Matama Chida, Sanagada Matada, Choco Wade, Kresota with the material Choco Wade, Sanaba Yarakta, the Potaba Yadam Magi, Choco di Madam Hoina, Matsiki Kumai Togani, Matsiki Matanga today, Espana, Maditum Natapira Muba. Funny. Sokpa haibadu karino kadaidano karamba tangdano haibadu degree gi matungina akoina magi treatment tawda kya yamna phagigani aduga treatment tawda hanagumna haidi near normal haitare adu yogadra natraga percentage kara handagra adu hana treatment toriba expert da haibiraga moinazu Hujiki soiba miduda nang sibhaudi sanaba yani sibhaudi restriction pi hoina makoina automatically adum advice adum tawibani masidi soiba tang natraga soi magi degree of magi injury dig matungina mabu treat torba doctor na decide torkani ahoy aduga marak sidai sida doctor khoi gi amna sokal liba singsi doctor na takpire tang singse khoi gi khu bu oiragesu pambo marugi lengjum gi sigi tang sibu oiragesu khwangi sarukta bu oiragesu adigi khongi khujeng da bu oiragesu tang singsi dai se so isina aigi haksangi frame kg humfu manga humdra lumi base masigi singsina tang si de kari pressure pi ba adigi sports ki sanari ba singsi di thin ba lang ba adigi weight thangat ba football sanaba mayam sigi tang si adum si na duri bani haijari ba doctor aduna tang gi structure se kamai toge tang si de kari ne yo maga magi akoi ba gi structure se kamai toge la tapio akoina khudam moina harabada khogi khu adagi ankle lower limb dana adagi pambongi sina shoulder joint sida khogi pambongi di ball and socket hai adagi khu jina top type amani ankle to type amani hari bujing da saru gi karak sida khogi cushion oina walk to wa pa meniscus na exeda ta do posa ma yauri masidi cushion gi magi function si cushion ni maruina ankle ga knee ga da horen weight bearing to mutamda bone sigi marakta cushion hapaga magi shock absorber oina walk to ba adu saruni do yaikaina handa saruni do thengnaraga di erosion lakado ni tamna saru jingji gi erosion laga magi joint degradation lakadamni na nature na magi cartilage hapirami cartilage sanabada sokpa yawi aduga sogaju yam sathina sokdraga di icham chamba treatment taraga phai aduga yam thina sogana magi lobu yadre masidi replace tawtare haragana artificial haitare cadaver dagi akoi gi preserve torba ju sinbu yawi cartilage doctor amaro ne meniscus se akoi ji transplant yam tonare india da bhog lawre meniscus se to idna ma lobu yadre harakanda akoi na cadaver dagi preserve torga thamgiba meniscus se size yanga hojiki anabadagi sanaba size yanga akoi na meniscus transplant sum tawi ado hari bajing ji di adagi joint gi capsule na malai khu da lengtholosin torsi magi medial capsule mama adagi lateral capsule haribo capsule si collateral ligament haitare masi sogaju khu gi stability si mang ka dabani na sanabanga moidoni charpa phodo warka doini chen chongudi ta lairadna haribo mayam si joint ma khoina treatment to motamna joint du sariba magi stability habadi magi kom dana bagi machak amdi manung da laiba structure dugi destruction kyam tawre habna singbo angle khudimuk te yenga akhoi gi medical science na tawba yaba replacement bu orsu natraga artificial bu hapasu natraga repair natraga reconstruction torsu mudu akoina plan toroga tawba yaba ngaktani shoulder maru oina hauji phawgi khuga shoulder ga yam advanced treatment tore adu ankle adagi wrist amsung elbow gi di haudi haure adu yamna kanna advanced treatment tongna tri huji pokti ahoy phone ko aduga doctor hujiki takpi bada sarusi akoina uriba miyoibagi skeleton si daisida uriba sarusi khakta natana sarugi mapangan kankhadan bagi wafam si yoropada doctor singna toina panbiba sarugi akoibada saruga loinana leriba structure sing musculoskeletal aina doctor singne gaibi base masi sarugi mapangan kanbada hairiba magi akoibagi saruk sing sina kari mateng oibage sisu takpiyo joint katang mapangan masa pharaga yadabanina magi neighboring structure muscle bo ro tendon bo ro atei soft tissue singji healthy wen badarkar lai natraga di joint gi function tawbaji manak nakpa muscle
na maruoina tawdrini Doctor. adigi muscle da natana magi protect toriba joint gi stability da magi mateng pangiba ligament collateral ligament haitare masi loina healthy ohen badarka lei adu akoina sports sciences nainaba matamda akoigi joint du healthy oina thambaduna tana magi manak nakpa muscle amasung muscle nataba atai soft tissue su healthy oina bagi program loina masagi yaujarabu ngantani Okay. Phone call amtaga lokachage doctor. Hello. Phone si ngaibo ina doctor makha chathajage. Akhoi sokpa gi makhal se kitang sokpa degi khara hena mayai oirap sokpa khara hena chawna sokpa magi degree mayam ama lebiram gani doctor. Sanaba isi maktabu adum sokpa panba isi di saruk ama adum thungdana leirabanina. Aduna akhoi gi maruina yam kanna sokal liba doctor ngasai takpi liba khu gi adagi lengjum gi sharuki joint sing se tang sing sida is the sokpa gi magi degree si kamaina tawge amta tapi great haigadra kudamoina yamna kana sokan ba khu dai haijarage khu sida meniscus natraga magi intra-articular structure khu nu le structure toga I katang thoga structure du di yam kana sohogda masi akoina hematosis an hai hematosis se khu manung da natraga joint adi lengjum gi joint nung da legi ba gi chu amang wa leita banate maramdi maji lokthogadi phai loktho hodragadi mana ko na khogi mirang dona napsalaga khu natraga lengjum gi function da kai ba pirakadorni adu hematosis ta leibasi di yam kana serious injury in logde khoji ki hematoma haitare hematosis khoi lokthoga magi matam khara conservative treatment toroga function da adum near normal lakani adubu hematosis thok matam da meniscus injury oro cruciate oro khu gi haina ai hajarabda doctor madu mana I thokpada mateng pangiba meniscus pore cruciate pore masi akoina madugi tabom thokka treatment ta hogdragadi konna hujiki cruciate haji stability dia mateng panguni meniscus na kogi cushion ni madi shock absorber ni masigi magi function do kona tawraktragadi magi tangdugi habidi khudugi degenerative process ta yamna thuna changchalaga magi degenerative process changjal ko isi magi function da kai bela kadoini akoina hematosis laire hydrogen hematosis ki I da muksing thoga tokti akoina MRI guma toraga hematosis karimamgi laibno meniscus tatpra cruciate tatpra ni yenga madu talagadi madugi tobum to treatment se matam chana ta horaga magi sokhi ba khudugi magi phabam thokpa akoigi maximum near normal function lagna bhona basi sports sciences haidi sports medicine gi aim ni ahoy phone call amta kam yengjage doctor hello somgi ming lefam takpiro wahang hangbiu ming lefam takpiro wahang hangbiro hello pani doctor khoi gi phone ngai jabo ina doctor makha chathajage hujiki khoi gi soe duga sports hujiki ngasai collar mathak gi na su hangbira ido national gi international gi thakta sanaru ruba sanaroi ama haibasidi magi value si yam kare mana country represent or kadori bani magi sporting career dugi aduna masidai sida magi hujiki layeng aba khu gi adigi lengjum gi joint sings the layeng aba matung da magi hana peak performance lejerami do madugi do amuk adum halakpa ngambra masi boy ki surgery torba matung da physiotherapy gi rehabilitation ga tobiraba matung da adum halakpa ngambra khoina su koigi Bharat ki afau foba tongan da discipline da sanar maruine cricketer sing tennis sanaba kangbu sing moi sing si operation tor matung da hana dongna dum cricket sanarak pa hana dongna tennis sanar ko mayam use to tapio koigi lamdam si masi magi initial hamagi degree of injury do adugi matung depend tawi adagi hek sokpaga matam chana layeng hobom su darkar lei tir tawriba koigi expert haitare physician natraga sports medicine expert na magi disability asupodi lerni asupodi phagani haibana singba patients the brief torga patients na further precautions lo bodaka lei ai si bodi yaro haire si bodi yani haire doctor na tha hum dinang potha go hairaga tha ma gakdang potha raga sanna saluraga di adu mu yawi akoina tha ma pun tu sanu haibda tha mari mangana sanu na amona tatpasi yawri akoina operation togibada masidi khara dim toi adu monamak patient siga magi treat torwe physician siga pau phaunaraga magi best level da hana soktriŋ level function do lagna hona base patient gi juma thoiba ade treat torwe physician su mongon da phasana convince to bigita ahoi phone call amta kam yeng jage hello ming lefam takpiro somgi wahang hangbiu hello hello atazare
फोन तौजरइसे हेरो बाजारदगी लांगबम संतोषने संतोष ताकपिरो डॉक्टरदगी संजनिंगसी कोई अंगांग से सही तराउंदोय मक सुरे मागी जे थांगबा खु से खरखर नाय दना दम हाइबा पेकाइदा बोन सानबगी मा दम थोएबा अदु अक्सिनगिबा अदगी थेंगिनगिबदी थोदोप कैसु यावदे हाय दम खु येलम थांगबगी से खरखर नाय ने दम आई मसी कई ओरमबी आई डॉक्टर दगी खजितंग खंजनिंगबा फनी अखोगी चही कुन हजे कुन गी मखा नुपा मसा खंगदे नुपी मसा खंगदे खुद नाबसे अखोइना कंडीशन अनि अखोइना कन्न खनै ओस्गुस्लेटर साइना अखोगी खुगी मखादा ममांगदा खितंग तोंथोगा नाबजिमदि मादि नेचुरल प्रोसेस नि अखोगी सरू सौजनबा मपुंग फाजिंगे कांगुदा अंगांग नुपी मसा खनि पादम तवी चही कुन सुग्रदि मथंद फजगदबा इचम चंबा अदु वरमगदि केसु काइदे करिगुंबा अखोगी खनाउदा बिटा हेमोलाइटिक स्ट्रेप्टोकोकस साइना महिक अमना इटेक तोरमगा महिक सिन हकचांग दे एंटीजन अमा थाजले एंटीजन जी काउंटर तौनब एंटीबॉडी अमा हकचांग थादोग हाइरिब एंटीबॉडी जिन हकचांग दम इटेक तोरपा ऑटो इम्यून टाइप की प्रॉब्लम ले मसे अखोइना रूमेटिक आर्थराइटिस हाइन हाई मधु अखोइना ब्लड ता एंटी स्टेरोलाइसिन ओन एएसओ हाइना सीरेक्टिव प्रोटीन का पुन टेस्ट तोरगा अदु वांगदी अखोइगी अपर रेस्पिरेटरी ट्रैक्ट लाइरिबा बीटा हेमोलाइटिस इराडिकेट तहोद्रगदी मागी एंटीजन दो लेप्तन थाजलागा एंटीबॉडी जे लेप्न सोंगा मागी जॉइन दा रूमेटिक आर्थराइटिस तौग्रगदी फोन प्रॉब्लम लाई अदुना हाइबिरिबदो हाइबा आइना पंजरिबा ओस्गुस्लेटस होइब्रा नत्रगा रूमेटिक आर्थराइटिस हाइबदो डॉक्टर मा तानबिरो अदुगा टेस्ट तौथोकपिरगा कंफर्म तौबियु ओस्गुस्लेटस दी सेल्फ लिमिटिंग नि मसागी सही ता कुनसुबदा मथंद फजगिनी अदुबु रूमेटिक आर्थराइटिस ओरगदी मादी मतम चाना ट्रीटमेंट तो होद्रगदी हयें हार्ट ता वाल्वुलाइटिस लागदी प्रॉब्लम लागबा होय अदु इचम चंबनी डॉक्टर नाइबिरी से ई दगी दुम येंगबदा खंगदोरी नि मानी ई दगी टेस्ट तो बोलोनी खमगात होय फोन कॉल ताकपिरो सोंगी मिंगले फम ताकपिरो वहां हंबिरो नमस्ते जी का सिंगना लगा दी ताकपिरो कोई सही या कोई संगिंजरे दो कन्ना बोन सानबसु हम पामजवा दो लापाउ से सुदुम साने स्टोर तक से सानेवा तना गुमना हेलियो दा स्टोर तक से स्टैंडर्ड मेंटेन तो दगदी आलु ग जाम साने गुन खु जाम सुई जना हाइबा मसी काम याम चिमुजा नो दो जो कोई सोक्तन नबाइना ट्रीटमेंट जे सही कोतना दिमो में याम तौरेवा होय समटाइम्स स्प्रिंग हे को पुले के बुगम यावे कितन नावदा mo pota ga sanaba hoy ana bu gum pawa do sanasala ga dim phagiba machine su mana kya logo de abi matang da samle sing habiba haibiri budu akoigi sumna sum isam chamba sprain gumba oragadi madi precaution khalaraga dum phagani aduna kitang potharaga dum sanaba ngami haibinen yam serious injury leiba mandi adumakpu chahi si yama kandadi akoina akoigi chahi yama mo kangbuda yamna henna कोई फिजिकल एक्टिविटीज तौरगा हार्ट की करिगुम्बा मपांगन खरा सोलगदी अखोइना यामना चाही यामो कांगुददी सपोज रनिंग गुमसे अखोइना कितंग रेस्ट्रिक्शन पी अखोइना का स्पोर्ट्स मेडिसिन स्पेशलाइज तौबा मताना बिरगा आई रन तौबा यागिद्रा आईगी हार्ट की कंडीशन का मै तौर अदुना कोई मागी सिस्टम की केनोनी अदुगा जॉइंट नाबदुदी यामना सीरियस होना नारगदी मनुंगदा पोमना कोतना चटपंगमदना नत्रगा चेनमंगमदना लाकनी मतमददी कोई एक्सरे एमआरआई अमसुंग अतै टेस्ट म्याम इवैल्युएट तौरगा एमसी थीना सोक्रे हारगदी मागी तोबम जॉइंट द पिफम तोपा रेस हाइतारे हफ्ता अहुम वर्सु थाम वर्सु अदु तौरगा सानबेना फनी मागी ग्रेड ऑफ इंजुरी हाइतारे इसम सब स्प्रेन दि मथनसु फजै ट्रीटमेंट तौदसु अदु कितंग मनुंगदा इंट्राआर्टिकुलर इंजुरी लेथोखरगदी मतम खर संगनी अदु डॉक्टर मा ताना बिरगा मदगी इवैल्युएशन तौबा हेबि टेस्ट म्याम तौबि दरकार लैने खनसे फोन कॉल मगा गाइरी डॉक्टर हेलो मिंगले फम ताकपिरो हेलो गुड मॉर्निंग ताकपिरो फोन तौजरे बैना सागो मांगदगी नावेम गीता कौजैबो को ताकपिरो गीता होय आइना हंगजनी एक्सपर्ट की डॉक्टर दगी अखोगी आंगांसिंसिना सानारकान अखोगी खु कांग नत्रगा खुनिंजिदा कइगुम्बा अखोगी मोइना सानाबदा सोखगा काय अखोगी याम थीना सोखो को सा सिजे अखोगी सानाजु ममांगदजी थमबिरी अखोगी ऑपरेशन नत्रगा अखोगी मोइगी मतम खरा अखोगी जोट फुम कांदा लौथो कांदा हानागी दुम
ꯍꯥꯏꯗꯤ ꯍꯥꯟꯅ ꯃꯥꯒꯤ ꯂꯩꯖꯔꯝꯕ ꯐꯤꯕꯝꯗꯨꯗ ꯑꯗꯨꯝ ꯍꯟꯖꯜꯂꯛꯄ ꯉꯝꯕ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯦ ꯑꯗꯨꯒ ꯁꯥꯔꯅꯁꯨ ꯍꯥꯏꯕꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯃꯥ ꯍꯥꯟꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯑ ꯃꯇꯨꯡꯗ ꯆꯍꯤ 10 ꯐꯥꯎꯒꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯃꯊꯟꯇ ꯐꯈꯤꯕꯁꯨ ꯌꯥꯎꯋꯦꯅ ꯍꯥꯏꯔꯤꯀꯣ ꯃꯔꯛꯇꯁꯨ ꯑꯃ ꯑꯗꯨ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯧꯖꯤꯛꯇ ꯁꯔꯨ ꯀꯥꯏꯕꯒꯤꯁꯦ ꯁꯥꯔ ꯁꯤꯁꯦ ꯀꯩꯒꯨꯝꯕ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯒ ꯌꯣꯠ ꯐꯨꯝꯕ ꯈꯣꯠꯄ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯍꯌꯦꯡ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯔꯣꯏꯗ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯖꯅꯤꯡꯉꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯐꯅꯤ ꯐꯩꯒꯟꯒꯤ ꯁꯔꯨꯁꯤꯅ ꯐꯤꯃꯔ ꯀꯧꯏ ꯈꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯦꯃꯣꯔꯦꯜ ꯀꯣꯟꯗꯥꯏꯜ ꯑꯃꯁꯨꯡ ꯁꯦꯞ ꯑꯣꯐ ꯗꯤ ꯐꯤꯃꯔꯁꯤ ꯁꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯠ ꯍꯥꯞꯄ ꯌꯥꯎꯏ ꯑꯗꯒꯤ ꯅꯦꯜ ꯍꯥꯞꯄ ꯌꯥꯎꯏ ꯃꯥꯒꯤ ꯇꯦꯛꯏꯕ ꯖꯒꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯃꯥꯟꯅꯅ ꯇꯤꯕꯤꯌꯥꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯈꯨꯒꯤ ꯃꯅꯥꯛꯀꯤ ꯁꯤꯅ ꯇꯤꯕꯤꯌꯦꯜꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯄ꯭ꯂꯦꯠ ꯍꯥꯞꯄ ꯌꯥꯎꯏ ꯅꯦꯜ ꯍꯥꯞꯄ ꯌꯥꯎꯏ ꯑꯗꯨ ꯃꯇꯨꯡ ꯑꯦꯂꯥꯏꯟꯃꯦꯟ ꯆꯞ ꯆꯥꯅ ꯄ꯭ꯂꯦꯠꯄꯨ ꯍꯥꯞꯄꯕꯁꯨ ꯅꯦꯜꯁꯨ ꯍꯥꯞꯄꯕꯁꯨ ꯍꯤꯂꯤꯡ ꯇꯧꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯐꯒꯅꯤ ꯇꯧꯕꯗꯪꯗꯤ ꯖꯣꯏꯟ ꯃꯅꯨꯡ ꯌꯥꯎꯅ ꯁꯣꯛꯈꯤꯕꯁꯦ ꯖꯣꯏꯟ ꯃꯅꯨꯡ ꯌꯥꯎꯅ ꯏꯟꯇ꯭ꯔꯥꯑꯥꯔꯇꯤꯀꯨꯂꯔ ꯏꯟꯖꯨꯔꯤ ꯍꯥꯏꯇꯥꯔꯦ cartilage yauna sokkiba siga cartilage yaudana sokpa khara khenagani cartilage yauna sokhragadi magi joint da intra-articular injury like we sequelae khara habdi napsan nabugumba khuje phajana konto kochin yadabugumba khara legani digi karigumba cartilage yam thina sokhragana cartilage regeneration to boy ma di ease and word structure ina koina karigumba na cartilage transplant hakchang to atopa jaga amdagi cartilage laurga mafam horiba jaga kuli jaga jo thabsu yawi adagi karigumba masina karigumba lawba yadragadi koina koigi artificial koigi NSI panjagi ba meniscus kumba sogadi meniscus se pura puntoi toire madi function su tawte hargadi koi cadaver asiba hakchang dagi Bombay gumba Delhi gumba dadi hujikti koigi brain dead kambu dagi meniscus la horga adagi magi size du onthoga meniscus transplant tawsu yare sigumba magi soibdugi matungina khen aya adum loina yagani tawbudangdi akoina khangadabasi akoigi so long bone gi upper end or so lower end so masi sokpo ragadi magi plate pause ne pause ka story adubu joint manung yawna sokkibase masi mudi sequelae khara lei adu patient na hana aidi joint manung yawgrabnina aiji normal adi soktabna kanga mana roine masana khangjaba ama darkar legene ne khali aduga treat tawbe doctor na su masidi sine na patient da phajana khangan ba darkar legene ahoi aduga hello aduga hujiki doctor sokkiba mayamsi akoigi layeng dana matam chana layeng hawdana sum thamjan garaba adu ergadi kari complication tholokpa yai sanaroi singdu da natraga koi micham ya joint habasigi function si stability su leiba aduga magi control consciency function su leiba maru na weight bearing joint di akoigi miyoi bidi lepaga chatpanina doctor ankle khangde hip khangde knee khangde maru wai adagi hariba joint gi function si akoina sokre he khangbaga magi soibigi degree structure kyam sokre adagi karamba structure na correct to yagani karamba structure na kra yaukre habasi akoina hujikti MRI gumba leirabna CT scan sina boni MRI sina saruna taba atai sutum ubungami masi loin evaluate toroga magi phaba yaba mong sida treatment phajana tawiragadi hujiki khugi function si normal natrasu koi near normal phabo lakani na semai na thamjagi ahoi adugo hujiksi medical science ki yamna chokhatpagi thakse yam ayogre aduna doctor isana su mayam ama operation mayam ama tobiri aduga masigi se asok apan yorop matam se deisida akoigi hidak na layeng ba haiba maga adagi surgery operation torga layeng ba haiba maga aduna khugi lengjum gi adagi akchang gi atei khujeng gi tang sing si solop matam da layeng bi basi karamba mong da layeng bi bage aduga hujik leiriba no latest layeng pathap sing sina kari leke tapiyo aina sai panchiki ba koigi stability adi kogi stability se fazana leraba doctor adi mahaki joint manung tang manung gi structure se ma yamna disorganized tawdragadi ahoi stability and the disorganization se yam leitragadi akoina conservative treatment troga natural healing ngai ba dum yai adubu interfere tawdaba yadaba matang khalai si tawdradi si function si structure si function tawro happen singba madude akoina soibagi magi degree gi matungina akoina dum ma si assess tawraga tawbe abadu patient da fajana har convince tawraga tawbiraga tajare somgi ming lefam takpiyo phone to jewe ha se khangabuk so wang ba part 1 dagi lifestyle hemanta takpiyo hemanta ngachi gi thambiri bu topic si da chai dagi doctor na
हाइबी वाफम खुदिमक कोई ताजरे दो डॉक्टर अइना हंजिनिंगदी अखोगी खु नतग लेंजुम सिदा अखोगी हंजिन हंजिन 3 times or 4 times तीखेबो मफम दिदा तुमक हंजिन हंजिन तीप तारगदी अखोगी करिगुंबा मतुंग ताबदे यामना कनबा मूवमेंट नत्रगना सानबसी अखोगी इफेक्ट लेगदरा यामना कंट्रोल होगदरा हाइबगी मतंगसिदा डॉक्टर गी पौता अमतंग खंजिंगबा होय हौजिक हाइबिरिबदु कोई डिसलोकेशन ओरगदी shoulder dislocation si recurrence takradi akoina magi capsule si repair tawdragadi hanjan hanjan nanthoga magi glenoid ta leriba koi labrum se destroy torga koi gi khudana koi meniscus sokpadawna labrum sogadi koi lengjum gi function si tam tam deteriorate torkani aduna dislocation huji habiridu hanjan hanjan na haibudu dislocation habdi nanthok orgadi अखोगी मागी शोल्डर की कैप्सूल से अखोगी अखोइना बंकर्स रिपेयर हैना याम थिने सोक्त्रगदी बंकर्स कैप्सूल से फजना फोलगा मखाताना मु नांथोहंदबा अदु दरकार लेगनी खंजै होय अदुगा हाइरिबा ngasai mathaki collar manasu haibirakhre karigma football bu sanage hairagasu lamjen bu sanage chen ge hairagasu cricket tennis any makhal mayam ama hoigi lamdam sigi sanarois mayam ama lebne lising da sanari bunina masigi singsi sanaram daida aso open si thoktana ba prevention tawjaba yaba isana kitang section thorang loba yaba si kari kari delay doctor masi makti koigi khangde adegi wam tani khangde hakchangi nutrition yam fajana faraga akoigi aina saijigi ba sanadring da warming up tawbute haidi सानबदा सिनरिबा जॉइंट अमसुंग मसल सिंग खितंग सागल हलगा अकोगी खुदोंगथिबा थोक्तनबा अदुगा पेशेंट मसानसु अकोगी मागी प्रिकॉशन लौबा मचंगी अदुगा अकोगी से खुदा करिगुंबा प्रॉब्लम लरगदी मनांग नकबा अकोगी फैगंदा लैरबा quadriceps muscle and hamstring muscle si fazana build up to hai magi confirm tokudo natragadi खुद protection wale quadriceps solaba hamstring solaba खुद मागी फंक्शन वर्क ने नमपुर सानसल खु सोपगी चांस वांग समाय तोदना अखोइना हाना नुंगाइतन लेबा खु ओरबसु अतै जॉइंट सिगी मनाक नकपा सिगी मसल सिंग से मागी कंफर्म तोकुदो कलहलगा कललगदी मागी जॉइंट द ऑटोमेटिकली प्रोटेक्ट तवी नंदी हकचांग दा कोई मेबगी रिफ्लेक्शन लेसे आई करिगुम तोगसु इसागी रिफ्लेक्शन अदुम ngakthokche hariba reflex si muscle si phajana ma pangan kala confirm tawdo kalagadi automatically reflex na adum khara bhauding ngakthoi aduna kogi masidi sport sciences da specialized da mukambuna mogi sanariba magi ट्रेड मतुगिना रनर वगैरह फुटबॉलर वगैरह सी तौगदम सी तौगदन मोगी करुमो प्रोग्राम अमा लैबनी कोगी स्पोर्ट्स साइंसेस की मोन सी तौता सी तौगदम नि सी तो हाबिन सिंगबदो मकोगी मतें खर लौब दरकार लैगनी खनसे होय याम नुंगाइजरे कोई खनगदब एरिया मयाम अमदी लेरी मतुंग ताबदा खुदोंग चाब लौजगे कोई मरुइना मणिपुर सी साना खोनबगी दी पावर हाउस ने ना हाइरिबनीना हारोन अदगी मियाई चलाबा इवन उसे कांदी वेटरन फुटबॉल मयाम अमा लमजेन मयाम अमा लेगरे साना खोनबदा सोइसी खु अदगी खुनिंग अदगी लेंजुंगी सरुक्सी मयाम चे सोकपनीना हाइरिबसिंग असि सोकपगी मोंग अमदी कमदोंगना लायेंगदगे हाइबना चिंगबगी मतंगदा सीजा हॉस्पिटल की कंसल्टेंट ऑर्थोपेडिक सर्जन अदुगा आर्थ्रोस्कोपिक सर्जरी गिलम सिदैस द सही कया प्रैक्टिस तौदना लापिरबा डॉक्टर लौसिगाम इबोबी लेंगबिरक्तुन मफम क्या ताकपिखिबा डॉक्टर बु थागतचरी